चैनल असुबु यिंगबिरिबो क्वाइ पुमनमकपु अहानबमक्तदा मणिपुर ड्रीम्स की माइकैदगी अदोमबु तरामना उक्चरी ngasisu channel asina yamna nungairagdaba movie amagi full explanation amakaksu puduna lakchari film asigi maming Hero Panti 2 film asi aigi channel da mayamna suggest tobirakpadagi khangat charakpani film asi handak sahigi 29 April da Sajid Nadiawala Grandson Entertainment banner gi makada release tawki film asigi director Ahmed Khan writer Razan Arora amasung producer na Sajid Nadiawala ni film asida marui ba sakdam langliba singdi hero oiriba Bablu gi sakdam langliba Tiger Shroff heroine oiribi Inaya gi sakdam langlibi Tara Sutaria amasung Man Belan Laila gi sakdam langliba Nawazuddin Siddiq film asigi wari asi mamangi part 1 Hero Panti ga mari amata leinazade Hero Panti 2 hairiba film asida government gi mission amakkidamak tharakiba vigilant amabu aranba lambida sanghankhiba amadi aroibada mahaki asoibabu masana khangjarakibagi wari paning amada pukalakpa film amani maramasina ngasigi explanation asi haujadringagi mangoinena channel asida nauna sangiraliba waipumna mangna channel asibu nuksibiduna like amadi subscribe tobirmu haibo wapom asi khamjari adudi hojik film asigi wari mayamda kudol tamjari Hero Panti part 2 film asigi ahobasinda ulibase film asigi Man Belan oiriba Lailana audience mayam amagi mamangda yamna fajaraba magic show kaya ama tawrami maduda mahaki show adubu tilliba miyam aduna yamna thagatlami ngaihaki matungda magic show adubu yenglibi nupi amabusu Lailana mahaki magic ki matengna paihallami tanjaduda Laila gi miyoy ama changlatuna mangonda wafom ama phongdoglami hariba wafom adu tarabada magic tawpam adudagi Laila si pangthokliba show adubu loisillamdana mapanda tholakhi maduda room amada mi mayam amana Laila bu ngaiduna leiramdi hariba mayam sing adu Laila gi business partner ngaktani makoina India da leiriba bank pudingmaktagi 31st March da paisa mayam ama lut tawnaragidamagta sem saribani mathagi sinda nupi amana mahaki masana ahanba job toba numita Mongol oinaragidamag lai khoirumduna puja tawrami mahaki masasi film asigi hero oiriba JR ni JR na mapanda cycle ama thoduna duty tawba laklammi adubu mafam adu foreign oibana maram oiraga mahakpu usitpidaba khakta nattana puraga mayumda tharaklammi JR na soktuna lakpa matawadu urabada mahaki pakhat chawrabi mamana JR bu first act tawirami aduga matungda atopa miyoi singa khana chainaba tawdananabasu hairami asumna mama masasi numidangi dinner tawraga tumkhre nongalpo matamda JR na ngasidi imana aibu tumba haudoraktre kaidoraba sano haina mama bu koithi thijarami adubu JR na mahaki mobile da mama na mahaki damakta voice message ama thamlamki message adugi warol di imagi bungo imanga sidi nahakpu thadok India da chatle nangi tungi punsida awaba kayama tarakadaba pumnamaktu isorna ngakpi nanagwidamakta aina mandir kaya da satuna puja kayama tawrurage puja si tawrabadi nahaki punsi nungsang na soidana hingane aina wapam sing asi nangolda face to face oina hairabadi nangna soidana yaragroi haibasi ai khangi maramaduna aina nangolda taklamdana aisi chatlabani mathangi sinda JR na anouba job ama tawrage khanbadagi car driver oinaragwadamakta anouba mafam amada lakhi mafam aduda film asigi heroine oiribi Inayasu mahaki miyoi kharaga mafam aduda laglammi Inayada miyoi amana meda nahaki anouba driver haibadu JR sini haina basak takhi tanjaduda Inayana mahakti JR natte Bablu ne hairakhi aina mahaku chahi kayagi mamangdagi khangduna laglabani hairakhi matamduda JR na aidi Bablu hairibase kanano khangde hairakhi maduda Inayana Bablu gi maningda samburo ma thungbani madu umtang yengi haiduna JR bu namduna fero lautokhanki maduda JR si mafamadu thadoklamlaga yamna thuna lakhi aduga Inayasu JR bu koitang tanaraklaga nahak si Bablu ni haibase ai masak munna khangi hairakhi
मसिदगी जार साइकिल स्टाइल तौर थौरदुना मयुमदा हलक्लमी अदुगा नुंगथंग अमा पाइरदुना महांगना लेरिबा रूम अदुगी वाल अदुबु थुकाइरमी अदुगा वाल अदुगी मनुंगदा मोबाइल फोन अमा लेरमखि हाइरिबा मोबाइल अदुदगी जारना दिल्लीगी सीबीआई हेडक्वार्टर दा कॉल अमा तौरखि अदुगा महांगना हाइखि खान सारगा मुक्तंग वारी सानजगे वाफम अदु तारबदा फोन पाइरबिबा ऑफिसर अदुना सुमना खान सारदी लेत्रे महाती रिटायर ओइख्रे नांगना हाइदिंगबा वा खुदिमक अइंगोंदा हाइरकपा यागनी अदुबु नंगी कोड नेम अदु हाना अइंगोंदा खंगहल्लु मदुदा जारना अइगी कोड नेम दी प्लम्बर नि ऑफिसर अदुना हौजिक नहांगना हाइदिंगलिबा वाफम खुदिमक अइंगोंदा सिया तोरकपा यारगनी मदुदा जारना अइ मतम कुइनदगी लोतुना लेरखिबनी अदुबु ngasiदी अइगी इसक्सि मियोय अमना खंगख्रे हारिबा वाफम अदु तारबदा ऑफिसर अदुना नाग हौजिक कदाइदा लेबगे हाइना हंगलखि मदुदा जारना महांगना लेरिबा मफम अदुगी लोकेशन अदु हाइदोखिरमी अदुबु लाइबथिबदी हाइरिबा ऑफिसर अदु लैलागी मी ओइरमखि महांगना जारदा हाइरखि नंगना लेरिबा मफम अदुदा अइखोइना सीबीआई मी सोइदना नहाकी मतेंग पांगनबा थारकनी वाफम अदु तारबदा जारसी हरा हराउना फोन अदु थमखि मसिदगी ऑफिसर अदुना जारगी लेफम अदु हानदगी जारबु कोइथि थिदुना लाग्लिबा लैलागी मियोइ सिंगदा खंगहनखिरमी असुमना मियोइ सिंग अदुना जारबु हाननबा प्लान तौबा हौरक्लमी अदुबु मखोइना जार हाटपगी महुता हंदकते खोइना सोइदना बबुलुबु हाटप फंगलगनी हाइना हराउनखि मसिदगी खोइना खंगलेबदुदी जार हाइरिबा ममिंग असि बबुलुना मसक लोननबा सिजनबा ममिंगनि हाइबसी मसिगी मथंग फिल्म असि चही अनिगी ममांगी फ्लैशबैक ता मुक पुदुना लागली मतम असिदा सीबीआई गी हेड ओरिबा खानना लैलाबु फाननबा प्लान कयाम तौरम्मी अदुबु खान फाबा हाइबसी यामना अराइबा थबक्ति ओइरमते मरम अदुना कनागुंबा यामना हई सिंगलबा हैकर अमगी मतेंग लौबा ताखि मतम अदुदा बबलू से हैकर तौबदा ख्वाइदगी मांगजिन थाबा ख्वाइदगी सुहेन हईबा मिसक अमनी मरम असिना सीबीआई गी मियोइ सिंग असिना लैलाबु फाननबिदमक्ता बबलूदगी मतेंग पामखि मदुदा खाना मयुमदा हलक्पा मतमदा बबलूना महाकी रूमदा हानदगी ngaiduna लेरमखि मसिदगी बबलूना सीबीआई गी मियोइना महाकु कोइथि थिरे हाइबसि खंगलम्मि मरमदुना महांगना खानदा हाइरखि नकोइ नइबु कोइथि थिरेबसि करिगिनो थीबगी मरमदु खंगनिंगबदगी अइ ngasiदी नाहाकी ननाक्ता डायरेक्ट लाग्लिबसिने मदुदा खाना नाहाक्सि सीबीआई दा मतेंग अमा तौदबा यादबा अमा लेरे मदुदा बबलूना अइदी मीगी मखाना थबक तौबसि पामदे मदुदा खाना सीबीआई दा थबक तौबा फंगबा हाइबसि नाहाकीसु यामना लाइबक फबा ओइगनी नंगना तौरिबा हैकिंग अदुसु अइखोइना लोइना खंगे मदु समाजगी इलीगल ओइबा थबकनी अदुबु नाहांगना सीबीआई ऑफिस तगी हैकिंग तौबा ओइरबदि इमा लेबाकी ड्यूटी तौबगा चप मानै नाहांगना तौरिबा इलीगल ओइरबा हैकिंग अदुगिदमक नाहाक कोइखोइना जेल दा थंबसु ngамmi अदुबु हौजिकती नंगना अइखोइगी मतेंग तौरकनी हाइबसि अइखोइगी थाजबनी मदुदा बबलूना खानदा सुमना हाइरखि अइदे इमा लेबाकी थबक तौबदा पामदे अइना करिगुंबा पामलबदि नाहाना तौरमलगनी अदुगा सीबीआई गी मियोइसिंगसु अइबु इरा लेरे हाइबगिदमक्ता यामना लाइना अइबु फाबा ngamgani हाइबसिदि खल्लुनु ngasi nanga aiga thengnaribasisu aina nangi tanakta lakbagini हाइरिबा मफम असे हाइरमलगा बबलू से मफम अदु थादोक्तुना चटखिरमनि मथंगी सिंदा बबलू से ममानबा अमगा बार अमदा लागलमि मफम अदुदा ममानबदुना बबलूदा हाइरखि नंगना नहानगी तौरलिबा हैकिंग सिंग अदु अफबा थबक नत्ते हौजिकते सीबीआई गी मतेंग तौननबा ओइना होटनरसि मसिना नंगी तुंगी पुंसिदा अफबा ओइगनी वफम से हाइनरिंगेदा फिल्म असिगी हीरोइन ओइरिबी इनियासु महाकी बॉयफ्रेंड गा लोइनरगा मफम असिदा लागलम्मी इनियासी मसादा महाकी बॉयफ्रेंड अदुना खजितंग सोगलुबा मतमदा इनियाना यामना साउना हाइरखि कैसु लेतबा नहांगना अइगी हक्सांगदा हेक्ता सोकपा याब्रा मदुदा बॉयफ्रेंड ना ऐसे नंगी बॉयफ्रेंड नि अइना खजितंग सोकपा फावा याद्रबदी नंगा इगा असु कोइना लोइनरग्लिबसि कानबा करिनो मदुदा इनियाना नंगु मनुपा सिदी मसिंग थिंगमद्रबा कया कया नुंगतीगी ngaunaribani अइदे अइना अपामा ngakta तौगनी अइना वो पामलबदी मफम असिदा लेरिबा नुपा अमदा हेक्ता किस तौबसु ngamgani हाइरखि तंजादुदा इनियाना बबलूबु उरमी
aduga khanghodana mayamgi mamangda Bablu bu ki aduga mahaki boyfriend aduda sumna hairakhi masigi nupa sing asidagi di aigi new boyfriend oirabani wafam adu tarabada Inyagi hanagi boyfriend adu sauraduna mafam adu thadokuna chatkirami Inya su Bablu da chatke hairam laga thoglake tawba matamda Bablu na khudang paiduna chatkhiba yaroi haina pharami maduda Inya na paisa khara piraga sumna tawbiba haibasi nahaki yamna laibak phabani maduda Bablu na amuk khudagaduda Inya na haikhiba dugumna amuk hairakhi aina tawbiba haibasi nangisu yamna naraibak pharabani asumna Inya amadi Bablu si tamna nungsinarpa horakhi Somdana Bablu si CBI gi head oiriba Khan ga yanaraduna CBI gi thabak tawba haurakhi Bablu na Laila gi machanupi Inya ga khangnabadagi kudongchaba si lauraga Laila gi manakta lakhi Inya na mabungda Bablu bu masak takhi asumna Laila amadi Bablu amana amabu sakhangnarkhi adubu laibak thibade Bablu si hacker ni haibasi Laila na hanadagi khanglammi Maramasina Lainana Bablu da sumna hairakhi nahak si mafam asida CBI gi head Khana aigi inakta tharakpani haibasi ai ngasaina khangle wapam du tarabada Bablu si yamna pakhalami tanja sida film asi present gi sinda amu ulakhi Bablu na mahaki roomda lairingaida CBI gi mi saraduna Lailana miyoyama mahaki mayumda tharaki haiba miyoyaduna Bablu bu halage khalladuna nongmaina namge tawba matamda Inayana nupa adubu pangna thumdarkhi matawadu ubuda Bablu na Inayada karigino nahana nupa adubu hatke tawribadi haina hanglakhi maduda Inayana nupa ase afaba natte nangna tum ontholingaida nangolda nongmoina tumina kapke tawraga leirambagine haina ringai tanja asida tuduna leidiba fataba nupa aduna hawalaglaga Bablu amadi Inaya tamna nongmai lepalaitana kapsilakhi Maduda Bablu ga Inaya ga si yamna kiraduna chelami makoi anina room mapanda tholaknaba honarapa matamda Bablu di matungda nipaduna nomaina kablakhi masidagi Inaya na mahaki karadu thodoraklami aduga Bablu bu su kar manungda tungduna mafamdu thadokduna yamna thuna satkhirami patraba nupaduna mahaki miyoi singda Bablu si nanthokduna chen khre haina pau pikhirami Somdana Inyana Bablu bu mahaki mayumda puduna lakhi akhoi anisi ngaihak wari sanaduna leiringaida ngasaigi patraba miyoy adu mahaki tim kharaga loinana Bablu bu amuk hatpa lakhi asumna Bablu amadi Inaya room adudagi amuk mapanda senthoraki adubu laibak thibadi patraba miyoy sing aduna masing yaman khibana maram oiraga makoi anibu maikai maridagi loina koisin khirami Tanja aduda usatna Inayada kupangna tharakhi matawadu ubada Bablu si yamna thina saurami aduga mafam aduda leiriba fatraba miyoi sing adubu amamamtang oina mathang phudarakpa haurakhi matang asida film yengliba aikoina Bablu gi yamna hi singlaba phubagi style amadi karda stunt toba kaya uba phangmigani asumna makoi loina mak phugairam labagi matungda Bablu amadi Inaya mafam adu thadokduna lakhi Asomdana Lailana mahaki miyoi sing adubu party amada kaurammi mafam aduda usat pusu kaurammi aduga Bablu bu hatpangam hodabidamag awangba mafam amadagi songtharaga masa mathanda sijananaba khanghanki usat su Laila bu kibadagi khudagaduda masa mathanda chongthajaraga sijarami matawadu ubada party yawba lagliba Laila gi miyoi sing adu yamna kinarami Makoina Lailada numinini gi manungda Bablu bu hingna natragana sina phagani haina khanghalami somdana Bablu amadi Inayana doctor gi manakta lagladuna Bablu gi maningda pankhiba nungoi maru adu lawthok halami asumna Inaya amadi Bablu se tapna nungsinabasu hengalakhi makoi ani natroina ma tungduna lakpagi lambida Laila gi phatraba miyoi sing aduna amukaso amu attack tawba hauраklami Matamasida Bablu na yamna haina singna fatraba miyoi sing adubu phudarami adubu laibak thibade makauba negro nupa amana Bablu amadi Inayabu nomaina kamna nadaba honarakhi tanja aduda Laila gi atopa miyoi sing aduna makta sumna hairakhi nangna karigumba Inayabu halabade Lailana nangbu lemna tharoi
हाइनरिंगै तंजासिदा मफम अदुदा लैलासी लागलदुना माकपु नोमैना मकोक कापतुना हातोकलमी अदुगा बबलूबुसु लैलागी मियोय अमना नोमैगी बन्ना थोमदलमी मतमसिदा बबलूसी ngaiha wanthaduna taaduna leiringaida mahakpu lailana train amada thorina punsinदुना thamlami mapam aduda lailana bablubu hanana babhom kharasu plan tawduna thamlamki ngaiha ki matungda bom adu mathang pokhairaklammi adubu bablu di laibak phobadagi hinghaurami asumna lailagi miyoi singamadi inyana bablubu sire haina khankhirami masigi makhatara koda laila amadi mahaki miyoi singna bablu si khre khalladuna mahaki mongphom ama semlami mapam aduda makoina bank tagi paisa hek tawruraga uran bagidamak plan kaya ama tawrami mapam aduda inayasu bablu gidamak thawai nuaitana leikatpa laglami tanjaduda mahak thawai yamna nungaitana kapcharami mahaki matawadu bablu nasu loina urami ngayaki matungda bablu si inayagi manakta changsilakhi maduda inaya si ngakpa amaga loinana bablu bu atama oiraboi ningladuna phuba hawraklami maduda bablu na inayada sumna hairakhi aingoda phurakanu ai ngasi su hingli maduda inayana yamna sauna hairakhi aibo asuk wahaliba karigino aduga aibu kayam kuina wahangi khallibano masidagi bablu na sumna hairakhi ngasidi wari pumnamak nangoda loinamak lirage asumna film ase flashback ta muk puduna lakhi matamdu laila amadi bablu bu inayana sakhangna hankiba numinatu oiramni laila na sumna hairakhi bablu nahang mafam asida CBI gi khana tharakpani haibasi aina mayek sengna khangi maduda bablu na hairakhi aisu khan hairibasi kanano haibasi ai dikhangde maduda laila na fare adudi aina ngoda hek tongna ba account ama pirage haidaba account asi nahangna second humpu gi manungda yamna thuna hek tawduna aingonda sinagadabani maduda bablu na account du yengluba matamda CBI gi account oiramki ahanbadadi mahangna account du hek tawba haitaba sajinarami adubu lailagi miyo yamana nongaina namduna hairakhi second humpu gi manungda karigumba nahangna account asi hek tawba ngamdrabadi nongayasina kapthatuna nahakbu hatkani wapam budu taru bada bablu si yamna pakhatuna CBI ge account adu hek tawrami matawadu ubada laila abadi mahaki miyoi singsu asuki matik haraurami maduda bablu na laila da hairakhi sir nahana aise khana wapam asida tharakbani haibasi khanglabani na aingoda offer kayama khana tawrangani haina khangpam thokpani wapam adu tabada laila na sumna hairakhi CBI gi head khana tawriba offer adudagi saruk mayama ma hena aina nangonda paisa mayama ma pigani nagi awatpa amata leihalloi nangi atangba car fajarba yum aina nangoda loina pigani wapam adu bablu su yaraduna lailagi thabak tawba hawraklami nomadi sakhangdaba miyoi khara khangna bablu bu phaduna puraklami miyoi singaduna bablu da hairakhi lailaga nahaka kari mari leine yamna thuna aikhoida hairau natrabadi nomaisna kaptuna hatkani adubu bablu nadi laila hairi ba miyoi si kanano haibasi mahak khangjade haina hanjin khumjarami pari ba miyoi singaduna bablu bu asuki mate ki hanana ba honarami adubu bablu na laila gi maramda karisu hayu haiba yaramde upai leitraduna miyoi singaduna bablu bu thadorakhi tanjaduda laila su bablu gi manakta changsilatuna asumna hairakhi nahak aigidamakta kayam thamoi senge haibasi test tawani adubu ngasidi nahak test asida mai pagle asumna laila amadi bablu yamna nupsi sanana india gi bank kayama hek tawduna paisa kayama tanminarami haujikti bablu si yamna paisa paiba misak ama haibadu oikhalagle masidagi bablu si paisa mi hobuna heman khibana CBI gi head khana call tawrakpa fawba thoksadaba tawduna bank da paisa lut tawduna adumak leirami nomodi CBI gi head khana mahaki room da ngaiduna leiramki numinadu da khan si bablu da yamna sauna seirakhi aduga sumna hairakhi ngasi ina lailagi manakta mission amagi damak thakhibani adubu nangdi lailagi langda thuraba misak ama haibadu oire maduda bablu na mo hairakhi sar nahaksu aigi itung ilaglo aikoi punna paisa mayam ama tanminase yamna nungaiba amadi yamna laina paisa tanba yaba thabakni madu tarubada khana yamna sauna hairakhi
बबलू नाहकसु लोगी सैराक फंगनिंद्रबदी नाहंगना थांगलिबा खोंथांग अदुदगी यामना थुना हंदोरउ नत्रबदी नाहक नोंमदी सोइदना जेलदा संगलगनी वफम से हायरमलगा खानसी सत्खिरमी असुमना फिल्म असिगी वारी असे प्रेजेंट देदा मुपुदुना लागली इनायाना बबलूदा यामना साउना हायरखी नकोई पुंग मंगा इंगोना नमथाक अदुम तौदुना लागलिबसी अइगी करी इरानो अइगी इबुंग लैलानसु अइबु नमथाक तौबीबा असिदसु नतना अइना थमोइ सेंगना नुंसिजरिबा नंगमंगनसु ngasi fataba misakni haibasi aidi mayek sena khangle nangna ingoda namthak tawbada natana nasage apopi namabusu namthak tawduna hinglibudu khajitang fawba ikaiba fawdabra wapabadu tarubada babluna sumna hairakhi aigi ni haibada sansara sida kana sulaite ngasi aigi imani haiduna aiga leminariba ima ase aigi apopa ima natte asumna film ase flashback ta bukpuduna lakli नोम बबलू सी महाकी ममानब सिंगा यामना हराउ तयामना पार्टी तौदुना लेरमी नुमिरदुना महाकी युमथंगनबा इमुंग अमदा बैंक की मियोय खरा लागलगा नुपी अमबु यामना थीना बैंक की लोन की पैसा सिंगलते हाइदुना यामना थीना सेबिरमी बबलूना इमुंग अदुदा लागलगा बैंक की मियोय सिंग अदुदा करिगिदमक नुपी असिदा असुक थीना सैलिबनो हाइना हंगलके मदुदा बैंक की ऑफिसर अदुना असुमना हाइरखी लोलरोमदा की मतमदना यामना हराउ तयामना पैसा लौखी अदुगा हौजिक सिंगदब मतमदना ओरै पारै तौदुना लेरे मदुदा ऑफिसर अदुना बबलू सी नुपी अदुगी मसा ओरेबोय निंगलदुना पैसा सिंगलनरब हाइरखी मदुदा बबलूना मसिगी नुपी सी अइगे इमा नत्ते मदुदा ऑफिसर अदुना बबलूदा नंगी इमुंग मनुंग नत्रबदी अइकोइना तौबा थबकता नकुत थिंजलकनु हाइरदुना नुपी अदुदा थीना थीना अमुक सैबा हौरक्लमी वपमदु तारुबदा बबलू से यामना साउरदुना ऑफिसर अदुबु फुरमी असुमना बबलूना नुपी अदुबु बैंक की मियोय सिंग अदुदगी कनबिरमी ऑफिसर सिंग अदु मफमदु थादोक्तुना चटखिरमी मतमदुदा बबलूना नुपी अदुदा बैंक की पैसा सिंग अदु मतौ करमना लौरुरिबनो हाइना हंगलखी मदुदा नुपी अदुना वारी लीबा हौरखी अइगी पुरोइबा अमा लेरमी मार्क्से थमोय यामना सेंगबा मीगी मतेंग अदुमक पांगजबा मिसक अमनी मांगना हिंगलिंगैगी मतमदा मीगी मतेंग पांगनरेबदमक्ता एम्बुलेंस की गाड़ी कयामा थंबा पामलमी मरमदुना अइकोइना पैसा कयामा तुंगसिलगा अमदि बैंकदगी लोन लौरगा एम्बुलेंस की गाड़ी मयाम अमा लेरमी अदुबु नोमदि खंगौदना अइकोइगी बैंक अकाउंट दा यावबा पैसा मयाम अमा सखंगदबसिंगना हेक तौदुना हुरान बिखरे नुमिनदुदगी हौना अइकोइगी इमुंग असे यामना अवाबा जुगो चादबा फिबम अमदा हिंगदुना लाखी बैंक की लोन की पैसा सु सिंगबा ngamlamde उरान बिखरबा पैसा सिंगबुसु पुलिसना थीबदा मतेंग तौबिरमदे बैंकनसु लोन सिंगबा ngamdabidamak अइकोइगी इमुंगदा थीना थीना सैबा हौरक्लमी थौदोक सिंग असिना मरम ओइरगा अइगी नुपा खामबा ngamdraduna अवांगबा बिल्डिंग अमदगी सोंगथदुना मसा मथंता सिजखी महांगना हिंगलिंगैदा अइकोइगी अमता ngaizaraba isa asi phawba doctor ohenba pamki amadi migi mateng tawba pamjaki adubu ngasidi aikoi migi mateng pamodi lairadana isagi chananaba phawba leijadre wapam sing adu tarubada bablu si thawai yamna nungaijaramde maramde nupi adugi account dagi hack tawduna huraliba paisa sing adu mahangna ni ngasidi bablu si masana masabu yamna ningamdaba hauраklami मांगना मरम ओइरगा इमुंग अदुबु अवाफोंदा ताहल्ले हाइबसी मसाना याजरमी मरम अदुना महांगना नुमिन अदुदगी अफाबा थबक तौबा हौरगे हाइना खनबा हौरखी माकी लेजबा पैसा पुमनमक्सु बैंक दा सतुना ngसाइगी नुपी अदुगी अतोनबा पैसा सिंग अदु लोइना पिथोखिरमी अदुगा महांगना नुपी अदुगी मनाक्ता लागलगा सुमना हाइरखी ngasi हाइबा नुमिन असिदगी अइबु नाकी नसामंगनि हाइना खनबियु अइना सुदंगबु अइगी इमामंगनि हाइना खल्लगे नाकी नुपाना हिंगलिंगैदा खलंबा आसा पुमनमक अइना निंगबा थुंगहननबा होनगनी नंगी अमता पोक्चबा नसासिसु अइना डॉक्टर ओइहननबा होनगनी वफमसी हाइरमलगा बबलूसी सीबीआई गी हेड खान की मनाक्ता लागलगा असुमना हाइरखी ngasi हाइबा नुमिनसिदगी अइ फतबा थबक अमता तौररोय मदुदा खाना लैलागी फत्रबा प्लान सिंग अदुबु माइथीबा पिननबा बबलूबु महाकी मनाक्ता थारखी मसिदगी बबलू से लैनागी फैक्टरी दा लाखी मफम मदुदा लैलागी मियोय कयामा लेरमी बबलू सी मखोई मयामना यामना थाजनबा मिसक अमा मतमदुदा ओइबनिना मखोइना बबलू दा सिंगनबा करिसु पोगलमदे
मदुदा बबलूना कंप्यूटरदगी लाइनागी मतुंगदा तौरकदबा प्लान सिंग अदुगी डाटा कया अमा हेक तौदुना महाकी पेन ड्राइव ता कॉपी तौशिलमी कॉपी तौबा लोइबगा महांगना लैबोरेटरी अदुदगी थोलपा हौरपा मतमदा कंप्यूटरदगी डाटा हुरानख्रे हाइबसी खंगनरखी मफम अदुदा थबक तौबी नुपी अमना हुरानबिख्रबा डाटा सिंग अदु बबलूगी कंप्यूटरदगी नि हाइबसी खंगलमी मरम अदुना मफम अदुदा लेगिबा सिक्योरिटी सिंगदा बबलूबु फाननबा लाउथोरखी सिक्योरिटी सिंग अदुना बबलूबुसु नोमैना नमदुना फारमी तांजा अदुदा खानगी सीबीआई की टीम अमदे पुलिस सिंगना लैलागी लैबोरेटरी दा थबक तौरिबा मियोई सिंग अदुबु अरेस्ट तौदुना फारमी मतम अदुदा बबलूदी यामना नुंगाइना मफमदु थादोक्तुना चटखिरमी सोमदना लैलागी मनाक्ता महाकी मियोई सिंगना पाउ सिंग अदुबु लोइना तमथोक्लमी पाउ अदु तारबदा लैलासी असुकी मतिक मई हौबा मकै साउरमी महाना महाकी मियोई सिंग अदुदा बबलूबु फारकननबा खंगहल्लमी हाइनरिङै तंजादुदा बबलूगी ममासु लैलागी मनाक्ता लाक्लगा सुमना हाइरखी नंगी नचनुपी इनियासी ऐगी सानुपा बबलूगी इमौ ओइजरगे वफमदु तारुबदा लैलासी बबलूबु महाकी मनाक्ता ममासी लैरबनिना कौबा यारगनि खल्लदुना यामना हराउजरमी अदुना लैलाना ममादा बबलूबु कोल तौदुना मखोइगी मनाक्ता कौरकननबा खंगहल्लमी मसिदगी ममाना बबलूदा कोल तौरदुना इनयागी मयुमदा लाक्ननबा हाइरमी मदुदा बबलूना ममादा करिगिनो हाइना हंकी मदुदा ममाना नंगी अमदी इनयागी लुहुंगननबिदमक्ता लैलागी मनाक्ता वारी सानबा लाग्लिबने हाइरखी वापम मदुदा रुबदा बबलूसी उपाय लेत्रदुना लैलागी मनाक्ता लाक्लम्मी मफमदु यौरबदा लैलागी सिक्योरिटी सिंगना बबलूबु नोमैना नमदुना लैलागी मनाक्ता बबलूबु पुसलक्लम्मी मतमदुदा बबलूना हाइरखी फोनददी लुहोंबगी वारी सानगनी हाइरगा मफम असिदना चमजख्रबा इबु मयाम संगदना नोमैना नंबीरिबसी करिगिनो मदुदा ममानसु अइगी इसादी यामना समझबा मी खनबा हैतबा अंगांगनी नखोइना मगोंदा नोमैना नंबीरिबसी करिगिनो हाइनरिङैदा तांजासिदा लैलागी राइट हैंड ओइरिबा दोगराना नोमैमा सतोरक्तुना लैलादा नमदुना सुमना हाइरखी बबलू ममा मसाबु यामना थुना थादोको नत्रबदी अइना नंबु काप्तुना हाटकनी तसेंगबदी बबलूना दोगरागी प्राइवेट वीडियो खरा हेक तौदुना मंगोलदा ngaiaki mamangda thajin khirami video sing aduna maram oidaga dograna bablu gi mateng panglibani asumna bablu na yamna haina singna mamabu lailagi manaktagi puthokuna thoglakhi mataw asumna bablu bu chakhraba matungda dogra gi nomayadu yamna hai singlaba lailagi magic ama tawduna ma ki nomayadu rumalamana kupsinduna manghan khirami masidagi dograna lailada अइबु बबलूना ब्लैकमेल तौबदगी उपाय लेत्रदुना महाकी मतेंग तौखिबनी अइबु ngakpiu हाइरखी मतमदुदा लैलानासु महाकु ngakpirami मसिगी मखातारकदा बबलूना महाकी ममाबु इंडियादा थाखिरमी सीबीआई की हेड ओइरिबा खानसु बबलूगी मतेंग कयाम पांखी असुमना मतांग असिदा फिल्म सिगी प्रेजेंट देदा अमुक पुदुना लागली इनयाना बबलूदा हाइरखी अइगी इबुंग लैलागी मियोय कयामा इंडियागी मपानदसु मियोय कयामा हेक तौनरबा थंबनी मकोय सिंगदु मतौ करमना माइथीबा पीबा ngamgani मदुदा बबलूना यामना हैना सिंगना महाकी हैकिंग की मेथड कयामा सिजनदुना अमदि तोंगान तोंगान बा मफम सिंगदा चतुना लैलागी मियोय सिंगदुबु फुरमी अदुगा 31 मार्च ता लैलाना तौगदुरिबा प्लान अदु थिंगजननबा खंगहल्लमी मदुदा लैलागी फत्रबा मियोय सिंग अयामनसु लोइना किनरमी मसिगी मदुंगदा लैलागी राइट हैंड ओइरिबा दोगरानसु लैलादा वीडियो कॉल तौरदुना सुमना हाइरखी 31 मार्च की प्लान असि तोगलसी वापम मदु तारबदा लैलासी यामना साउरदुना सुमना मुख हाइरखी वीडियो कॉल ओइबगी तोगलबनी नाग सिंग असाइना इना कुपांगना थारमलगदबनी अइना तौखिबा प्लान खुदिमक सक्सेस ओइदबा याते मरमदुना नखोइना बबलूबु कीरबसु अइगी प्लान दी कैंसल तोबा यारोय असुमना लैलासी महाकी मियोय सिंग थादोक्तुना इंडिया दगी ngasi halakadaba लैलागी ममाबु एयरपोर्ट दगी किडनैप तौदुना मखोइगी मनाक्ता पुदुना लाखी अदुगा बबलूबुसु लैनागी मियोय सिंग अदुना नाकी नमादी लैलाना किडनैप तौदुना फारे हाइदुना महाकी मनाक्ता पुरक्लमी मतमदुदा इनियासु बबलूगी मतुंग इनरखी मफम अदु यौरबदा लैलाना बबलूबु असुमना हाइरखी ngasi si nahaki siba numini मदुदा इनयाना महाकी मबुंग लैलादा सुमना हाइखी
नाहक से एगी इबुंगनी हाइबदा यामना इकाइसे नंगना तौरीबा फत्रबा थबकसिंग अदु ngasi de aisu mayek seng na khangle wapam adu tarubada lailana yamna sauna agi plan asi mai hek pakpaga nahakumbi ichanupi ani ohum online degi soidana cash on delivery da order tawgani asumna laila si mahaki computer da bank ayadagi hek tawba hawraklami matamadu da lailana bablu gi mama da sumna hairakhi inaga nahaka ngaihaktang wari sanahoko aisu bablu ga aruba wari kita sanarukhige wapam du tarabada mamana lailada sumna hairakhi isanupa luhongraba pandit kaudribadi karigino maduda lailana pandit yaudrabasu aina adum luhongbi duini aigi magic season aduna apama kudimak loina ningba thunghangani wapam asi hairamlaga engagement gi ring amasu kudagaduda lailana magic tawduna thonghalakhi tanjadu da babluna yamna sawroduna lailada sumna hairakhi nangdi magic sian natte चित्रने वपम दुताबदा लैला से यामना साउरखी अदुबु बबलू की ममा से मैजिक तौरदुना वांथहनखी बबलू बुसु अहानबदा ममा से वांथखी बदुदा नुंगाइतबा फाउरमी अदुबु ngayaki matungda lailada asumna hairaki imagi mamangda nahaku kuba tanduna leiramani hawjikti yamna fare imasu pangthaduna leiringa yasida nangbo aina soidana phuragani wapam asi hairamlaga bablu na laila gi miyoi sing adubu puthaba hawraklami tanja sida laila na bablu da sumna muk hairakhi ai bunang na irai lai na phuba ngawngani haibasidi namangda phawba khanganu ai gi inakta lake hairabadi level ahum cross tawduna lakadabani hairiba level ahum asi nahangna cross tawnar ba honari ngeida aina india da leidaba bank singi paisa pumnamak hack tawduna loina ai ge account da transfer tawsingani hawjik tawba loigadaba sumna tangi minute manga khakta ngairabani wapam asi tarabada bablu si pakhatpa amaga loinana laila gi computer gi room da changlaklami aduga computer gi manakta yogadaba step ani ahum gi mamangda khanghodana laila gi magic gi mateng na mingsel na wall ba khajin khre haiba wall adu da bablu si makok yaisil halami maduda laina na asumna hairakhi aina haidra ai gi nakta nang na irai laina changapang ngamloi haina hawjikti nahak level aba cross tawnar ba honaba matamda soidana siragani maki magic tawraduna mi mayam ama busu bablu da attack tawhalakhi matamadu da bablu na yamna haina singna miyoi sing adu dagi masabu kanjarami adubu aroibada nupa amagi thangna bablu gi mangakta yalakhi adubu bablu di karisu soklamde taseng madi level 1 da lailana thokhan khiba miyoi sing adu nakali ngakta oiramkhi masidagi laila si mahaki computer da hack toriba du changadaba minute manga adu dagi bablu si matam khara manghallage khanbadagi sanaba oiramkhi masidagi laila na bablu da sumna hairakhi level 1 da di na haksi mai thire hawjik level 2 gi sem saro asumna somdana bank hack tongnaba loigadaba sumna tangi minute ahum khaktamak ngaiselagle adubu bablu si level 2 da cross tawrakhi level 2 da laila na nungna saba murti mayamama bablu gi masada thengzin halakhi maduda bablu se murti sungaduna thomjilakpada yamna thina soglami asumna mark se level 2 da su mai thire haina lailana lauthuraki hawjikti ahum suba aroiba level yoraklami hairiba level 3 dana angangba machugi pardana bablu bu maikei kudingda koisilami maduda laila se security singna bablu bu attack tawba hawraklami maduda bablu si security sing adubu amamamtang oina pudalami makoi sing adubu phuringaida lailana bank hack tawba dusu loigadaba sumna tangi second kontra tare khaktamak ngairami asumna bablu na yamna wana level ahum success oiraduna laila gi computer room maduda changlakhi aduna mahangna laila da sumna hairakhi nangi level ahum maksu karisu kanadaba ngaktani matam subada nangna aingonda lonanaba honabadu hawjikti yararoi masi hairaduna room maduda leiriba atopa security sing adubu phuba hawraklami asumna 30 second khakta ngairaba matamda babluna laila gi computer adubu india gi bank singbu hack tawgadabadagi kanbang ngamhaukhirami aduga laila busu yamna thida phudarakhi upai lektaba laila se hawjikti masana masabu mai thide haibase khangjarami maramaduna masa mathanta suicide tawjarami mathangi sinda bablu inaya amadi bablu gi mama benham gi yamna fajaraba mafam amada
पुन्ना नुंगाइना लेमिनरमी मफम अदुदा बबलूदी CBI गी ड्यूटी अदुमक तौदुना लेरमी नोमदी CBI गी हेड खाना बबलूदा कॉल अमा तौरखी बबलूना कॉल अदु हराव हरावना रिसीव तौखी हारिबा मतांग असदा फिल्म असिगी अरोइबा सिन हाइबदु ओइखिरमी मसिनी ngasiगी मणिपुर ड्रीम्स ना अतोम की नमकता पुदुना लाक्चरिबा हीरो पंती 2 गी फुल एक्सप्लेनेशन ngasiगी एक्सप्लेनेशन असिबु ताबिरगा अतोम की थमोइदा करी फाउबीबगे हाइबदु चैनल असिगी कमेंट सेक्शन दा थंबिरमु अमदी मथंगी वीडियो दा अमु हन्ना थैंगनरसी।